ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯥꯁꯦ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯅ ꯂꯦꯟꯈꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯣꯛꯑꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯑꯋꯥꯠꯄ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯥꯁꯦ ꯈꯤꯇꯪ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯇ꯭ꯔꯤꯁꯦ ꯈꯤꯇꯪ ꯐꯖꯗꯦꯕꯀꯣ, ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ꯫ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯇꯦ꯫ ꯃꯃꯥꯅꯗꯤ ꯃꯥꯕꯨ ꯊꯧꯅꯥ ꯌꯥꯝꯅ ꯄꯤꯕꯤ ꯍꯥꯏ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯗꯨꯝ ꯍꯣꯠꯅꯧ, ꯅꯪꯅꯗ ꯃꯇꯤꯛ ꯆꯥꯔꯒ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯔꯒꯦ ꯉꯥꯛꯇꯅꯤ, ꯏꯆꯥꯒꯤ ꯀꯔꯤꯒꯤ ꯋꯥꯠꯀꯦ ꯀꯥꯏꯅꯒ ꯃꯃꯥꯅꯒ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯉꯣꯟꯗ꯫ ꯃꯄꯥꯅꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯈꯨꯕꯥꯡꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇꯦ, ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯃꯄꯥꯅꯁꯨ꯫ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯃꯉꯣꯟꯗ ꯃꯇꯝ ꯄꯤꯊꯣꯛꯄꯁꯦ ꯁꯪꯗꯕ꯫ ꯃꯄꯥꯁꯦ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦꯕ, ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯉꯥꯛꯇꯕ ꯃꯄꯥꯁꯦ ꯂꯩꯇꯥꯔꯒ ꯐꯝꯕ ꯁꯪꯗꯦ꯫ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯍꯥꯏꯌꯦꯀꯣ, ꯌꯥꯝ ꯂꯤꯛꯑꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯄ, ꯍꯥꯏꯗꯤ ꯈꯔ ꯊꯥꯏꯅꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤꯅ ꯌꯥꯝꯅ ꯂꯤꯛꯄꯗꯣꯀꯣ꯫ ꯃꯤ ꯃꯌꯥꯝꯅꯒ ꯅꯣꯛꯅꯕꯤꯕ ꯌꯥꯎꯋꯦ, ꯃꯆꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯒ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯅ ꯇꯥꯈꯤ ꯍꯥꯏ꯫ ꯑꯗꯣ ꯃꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯗꯦꯀꯣ, ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯁꯦ ꯑꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯈꯟꯈꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯤꯗꯀꯣ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯦ ꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏ ꯍꯥꯏꯕ꯫ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯃꯉꯣꯟꯗ, ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤ나 ꯃꯌꯥꯝꯅ ꯀꯔꯦꯝꯅꯕꯤꯕ ꯑꯗꯒꯤ ꯅꯣꯛꯅꯕꯤꯕꯀꯣ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯧꯕꯁꯦ ꯃꯥꯁꯦ ꯀꯞꯄꯒ ꯃꯃꯥꯗ ꯃꯥꯅ ꯇꯝꯃꯦ, ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗꯦ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦꯅ ꯃꯃꯥꯅꯒ ꯄꯩꯁꯥꯒꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯄꯤ ꯍꯥꯏ꯫ ꯁꯤꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒ ꯇꯤꯟꯅꯔꯒꯅꯦ, ꯅꯃꯥꯟꯅꯕ ꯃꯌꯥꯝꯗ ꯑꯆꯥꯄꯣꯠꯇꯣ ꯆꯥꯃꯤꯟꯅꯔꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯤꯟꯅꯧ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯂꯩꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ, ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒ꯫ ꯑꯗꯩ ꯑꯆꯥꯄꯣꯠꯁꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ ꯄꯤꯔꯦꯗꯅ ꯆꯥꯃꯤꯟꯅꯔꯦꯗꯅ, ꯑꯆꯥꯄꯣꯠꯇꯣ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯇꯤꯟꯅꯔꯣꯏ ꯀꯥꯟꯗꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯃꯇꯝꯗ꯫ ꯍꯧꯖꯤꯛꯇꯕꯨ ꯅꯣꯛꯑꯕꯩ ꯋꯥꯅꯤ, ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯣꯛꯈꯤ ꯍꯥꯏꯕ, ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯥꯈꯤ, ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ ꯍꯥꯏ꯫ ꯃꯥꯕꯨ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯨ ꯂꯩ ꯍꯥꯏꯌꯦ꯫ ꯑꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗꯒꯤ ꯇꯤꯟꯅꯔꯛꯄ, ꯃꯥꯒ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯔ ꯋꯥꯏ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯩ ꯃꯥꯅꯒ ꯃꯇꯦꯡꯒ ꯇꯧꯕꯤꯕ, ꯃꯥꯅ ꯑꯆꯥꯄꯣꯠꯀ ꯄꯤꯖꯕꯗꯣꯀꯣ, ꯁꯤꯗ ꯑꯗꯨꯝ ꯃꯥꯒ ꯇꯤꯟꯅꯅꯕ ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯣꯏꯕꯗꯒꯤ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯗꯦ ꯍꯥꯏ꯫ ꯑꯗꯣ ꯀ꯭ꯂꯥꯁ 8, 9, 10 ꯁꯤꯗꯒꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯕ ꯃꯣꯏꯕꯥꯅꯤꯁꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯁ꯭ꯀꯨꯜꯗ ꯆꯠꯅꯤꯡꯗꯕꯒꯤꯀꯣ, ꯃꯥꯅ ꯃꯃꯥꯗ ꯏꯃꯥ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗꯦꯅ꯫ ꯃꯃꯥꯟꯅꯕꯁꯤꯅ ꯁ꯭ꯀꯨꯜ ꯂꯥꯛꯑꯗꯤ ꯃꯥ ꯆꯠꯅꯤꯡꯉꯦ, ꯃꯃꯥꯟꯅꯕꯁꯤꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ, ꯃꯥꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯃꯃꯥꯁꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯎꯅꯗꯅ ꯍꯥꯏ, ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗ꯭ꯔꯦ, ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯁꯨꯡ ꯃꯃꯥꯟꯅꯕꯅ ꯂꯛꯅꯕ ꯈꯣꯠꯄ ꯇꯧꯋꯦꯅ ꯀꯝꯄ꯭ꯂꯦꯟꯒ ꯊꯥꯡꯒꯠꯂꯦ ꯍꯥꯏ ꯃꯃꯥꯁꯤꯅ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯒꯦ ꯍꯥꯏ꯫ ꯑꯗꯩ ꯐꯖꯅꯁꯨ ꯍꯥꯏ ꯑꯩ ꯍꯥꯏꯒꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯍꯟꯊꯒꯅꯨ, ꯅꯪ ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯍꯥꯏꯁꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤꯅ ꯌꯥꯝ ꯐꯖꯅꯀꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯃꯌꯥꯝ ꯍꯥꯏꯕꯤꯒꯦ ꯍꯥꯏꯌꯦ꯫ ꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯈꯔ ꯐꯔꯦꯀꯣ꯫ ꯑꯗꯩ ꯄꯥꯈꯪꯒ ꯀꯥꯕꯛ ꯐꯥꯔꯛꯄꯁꯤꯗꯀꯣ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯖꯈꯤꯕ, ꯍꯥꯏꯗꯤ ꯃꯥꯅ ꯃꯁꯥꯗꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ, ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯈꯤꯗꯦꯀꯣ꯫ ꯃꯌꯥꯝꯒꯤ ꯉꯥꯎꯅꯕꯝꯅꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ꯫ ꯂꯥꯏꯔꯤꯛꯇꯤ ꯀꯩꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯣꯏꯗꯦ, ꯑꯗꯣ ꯃꯃꯥꯏꯒꯁꯦꯀꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯄꯤꯛꯇꯛꯀ ꯇꯧꯔꯒ ꯇꯨꯝꯇꯛꯀ ꯇꯧꯔꯒꯅꯦ, ꯅꯥꯆꯦꯞꯇ ꯌꯦꯡꯉꯦ ꯐꯖꯕꯤ, ꯐꯨꯜꯗ ꯌꯦꯡꯉꯦ ꯐꯖꯕꯤ, ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯅꯨꯄꯤꯁꯦ꯫ ꯃꯥꯁꯨ ꯂꯣꯟꯅ ꯌꯦꯡꯖꯔꯦ꯫ ꯑꯗ ꯃꯥꯁꯦ ꯌꯥꯎꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯁꯦ ꯅ꯭ꯌꯨ ꯀꯃꯔꯅꯦꯕ ꯅꯨꯄꯤꯁꯦ꯫ ꯑꯗꯩ ꯃꯥꯁꯤꯅ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯉꯝꯗꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦ꯫ ꯑꯗꯒꯤ ꯍꯥꯟꯅꯗꯤ ꯗ꯭ꯔꯦꯁꯀꯁꯦ ꯀꯩꯁꯨ ꯅꯥꯟꯅ ꯁꯦꯠꯇꯦ, ꯃꯥꯒꯤ ꯑꯗꯨꯝ ꯆꯠꯐꯝ ꯊꯣꯛꯄ ꯈꯔ ꯆꯠꯂꯒ ꯂꯩꯕꯁꯦ, ꯁꯤꯗꯗꯤ ꯌꯥꯝ ꯐꯖꯅ ꯃꯥꯁꯦ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯤꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯉꯥꯎꯅꯩ, ꯃꯥꯅꯁꯨ ꯂꯣꯟꯅ ꯌꯦꯡꯖꯈꯤ꯫ ꯃꯥꯅ ꯃꯃꯥꯟꯅꯕꯁꯨ ꯍꯥꯏꯖꯩ ꯍꯥꯏꯕꯀꯣ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯌꯦꯅ꯫ ꯃꯃꯥꯟꯅꯕꯗꯣ ꯈꯔ ꯋꯥꯕ ꯏꯃꯨꯡꯒꯤ ꯃꯃꯥꯟꯅꯕꯁꯦ ꯃꯥꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯁꯤ ꯅꯨꯄꯤꯁꯦ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯗꯣꯗ꯫ ꯃꯣꯏꯕꯥꯅꯤꯁꯦ ꯀꯩꯁꯨ ꯁꯥꯎꯅꯗꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗ ꯃꯥꯅꯗꯤ ꯍꯥꯏꯒꯦ, ꯑꯁ ꯑꯩꯒꯤ ꯑꯣꯏꯔꯒꯦ, ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ ꯀꯩꯝꯇ ꯁꯣꯏꯗꯦ, ꯑꯗꯣ ꯑꯩꯗꯤ ꯌꯦꯡꯉꯣ, ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯑꯣꯏꯔꯒꯦ ꯀꯥꯟꯅꯒ ꯐꯥꯒꯤꯒ ꯇꯧꯅꯩꯌꯦ꯫ ꯃꯃꯥꯟꯅꯕꯅ ꯑꯣꯏꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯅꯗꯤ ꯍꯥꯏꯕꯤꯒꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯈꯤ꯫ ꯑꯗ ꯃꯥꯅꯗꯤ ꯍꯥꯏꯔꯨꯅꯨꯗ, ꯍꯥꯏꯗꯤ ꯆꯩꯔꯛꯀꯗꯕ ꯃꯥꯟꯕꯗꯣꯀꯣ, ꯍꯥꯏꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯁꯨꯡꯍꯥꯏꯗꯤ ꯍꯥꯏꯗꯦ꯫ ꯑꯗꯣ ꯃꯁꯥ ꯈꯪꯗꯅꯀꯣ, ꯃꯁꯥ ꯁꯨꯈꯪ ꯈꯪꯗꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏ꯫ ꯆꯩꯁꯨ ꯆꯩꯔꯛꯇ꯭ꯔꯦ, ꯉꯥꯡꯁꯨ ꯉꯥꯡꯉꯛꯇ꯭ꯔꯦꯀꯣ꯫ ꯃꯉꯣꯟꯗ
ꯌꯦꯡꯉꯁꯨ ꯅꯨꯄꯤꯗꯨꯅ ꯌꯦꯡꯉꯀꯥꯟꯗ ꯃꯥꯅꯁꯨ ꯍꯦꯛꯇ ꯅꯣꯛꯁꯟꯕꯀꯣ ꯍꯥꯏꯗꯤ ꯃꯤꯆꯥꯟꯅꯕ ꯁꯥꯔꯒ ꯅꯣꯛꯁꯟꯅꯕꯗꯤ ꯏꯆꯝ ꯆꯝꯅ ꯅꯣꯛꯁꯟꯅꯕꯒ ꯁꯥꯔꯒ ꯅꯨꯄꯤꯗꯨꯅꯒ ꯃꯉꯣꯟꯗꯒ ꯅꯣꯛꯁꯜꯂꯝꯕꯒꯤ ꯊꯃꯣꯏꯗ ꯄꯥꯟꯕ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯀꯥꯏꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤꯒꯤ ꯃꯇꯝꯗꯩ ꯃꯥꯁꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯦ ꯑꯦꯛꯖꯥꯝꯁꯦ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯤꯒ ꯄꯨꯟꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯇꯝꯃꯦ ꯁꯤꯒꯤ ꯃꯇꯝꯗꯒꯤꯗꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒ ꯂꯣꯏꯅꯖꯔꯝꯕꯀꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯂꯣꯏꯅꯖꯔꯝꯕ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯣ ꯂꯣꯏꯅ ꯀꯥꯏꯅꯕꯗꯒꯤꯀꯣ ꯑꯗꯒꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯗꯤ ꯄꯨꯟꯗꯔꯦ ꯁꯤꯒꯤ ꯃꯥꯁꯦ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯝ ꯇꯝꯅꯤꯡꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯈꯛꯇꯪꯒ ꯆꯠꯂꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯛꯑꯦ ꯂꯩꯔꯒ ꯀꯣꯂꯦꯖꯁꯤꯅꯀꯣ ꯃꯥꯁꯦ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯁꯨꯡꯆꯠ ꯆꯠꯇꯕꯤ ꯆꯠꯄꯁꯦ ꯌꯥꯝ ꯇꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤ ꯌꯨꯝꯗ ꯃꯥ ꯆꯥꯅꯤꯡꯕꯗ ꯆꯥꯏ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯁꯨꯛꯈꯪ ꯈꯪꯗꯦ ꯍꯥꯏꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯃꯛꯇ ꯄꯨꯜꯂꯁꯨ ꯃꯥꯁꯦ ꯇꯣꯉꯥꯟ ꯇꯥꯕꯀꯣ ꯃꯃꯥꯟꯅꯕ ꯑꯇꯩꯅꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯁꯨ ꯃꯌꯥꯝ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗ ꯅꯨꯄꯤꯃꯛꯇ ꯀꯣꯏꯕ ꯆꯠꯂꯦꯗꯅ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯄꯗ ꯑꯥꯗ ꯀꯅꯥ ꯍꯥꯏꯗꯤ ꯃꯨꯔꯨꯝꯒ ꯁꯣꯟꯅꯕꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯃꯤꯁꯦ ꯀꯥꯏ ꯅꯣꯛꯁꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯃꯌꯥ ꯌꯥꯝ ꯈꯤꯒꯠꯂꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯅꯌꯥ ꯌꯥꯝ ꯈꯤꯒꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯋꯥꯍꯩ ꯊꯝꯕꯤꯔꯛꯄꯗ ꯑꯩꯅ ꯀꯩꯅꯣꯅꯤ ꯃꯥ ꯍꯥꯏꯁꯤꯕꯨꯒ ꯈꯜꯂꯦ ꯃꯥꯗꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯗꯤ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯁꯣꯏꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅꯒ ꯈꯟꯕꯤꯗꯦ ꯀꯟꯅꯒ ꯅꯣꯛꯁꯜꯂꯛꯄꯀꯣ ꯌꯥꯎꯁꯪꯒ ꯀꯣꯏꯕ ꯆꯠꯄꯁꯤꯗꯀꯣ ꯁꯛꯇꯥꯁꯤ ꯌꯦꯡꯉꯨ ꯀꯥꯏꯅ ꯍꯥꯏꯔ ꯀꯟꯅꯒ ꯅꯣꯛꯁꯟꯕꯤꯔꯛꯄꯁꯦ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯏ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯏ ꯃꯤꯆꯪꯒ ꯆꯪꯉꯒꯀꯣ ꯑꯁ ꯅꯨꯄꯥ ꯃꯁꯦꯟꯅꯤ ꯀꯥꯏꯅꯒ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯁꯤ ꯄꯣꯁ ꯇꯥꯔꯤꯅꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯈꯨꯝꯃꯝꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯃꯥꯒꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝꯁꯦ ꯃꯥꯒ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯈꯤꯕ ꯈꯔ ꯋꯥꯕ ꯏꯃꯨꯡꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯆꯠꯂꯒ ꯃꯥꯅ ꯑꯋꯥ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏ ꯑꯗ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯏꯕꯕꯨ ꯃꯃꯥꯟꯅꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯐꯪꯗꯦ ꯑꯗꯩ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦꯀꯣ ꯁꯤꯅ ꯍꯦꯟꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯦ ꯊꯕꯛ ꯁꯨꯕ ꯈꯔ ꯆꯠ ꯑꯃ ꯈꯔ ꯆꯠ ꯃꯥꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯍꯦꯛꯇ ꯇꯥꯏꯃꯤꯡꯁꯦ ꯊꯦꯡꯅꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯊꯦꯡꯅꯕꯗꯤ ꯐꯪꯗꯕꯅꯤꯅ ꯃꯥꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯟꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯀꯛꯉꯥꯎꯅꯕ ꯃꯇꯧꯁꯤ ꯎꯕꯁꯤꯗ ꯃꯃꯥꯁꯤꯅꯀꯣ ꯅꯪ ꯕꯕꯥꯒꯤ ꯃꯇꯦꯡꯁꯦ ꯅꯪ ꯄꯥꯡꯉꯣ ꯁꯤꯗ ꯏꯆꯥꯅ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯏꯄꯥꯏ ꯄꯥꯏꯍꯧꯅꯕ ꯀꯥꯏꯅ ꯃꯃꯥꯅꯒ ꯍꯥꯏꯕꯤ ꯍꯥꯏꯕꯀꯣ ꯁꯤꯗꯒꯤ ꯃꯥꯅ ꯃꯄꯥꯒꯤ ꯃꯇꯦꯡꯁꯦ ꯈꯔ ꯈꯔ ꯄꯥꯡꯉꯦ ꯗꯨꯀꯥꯟꯁꯤꯡꯁꯦ ꯃꯥ ꯈꯔ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯁꯟꯕ ꯍꯧꯔꯦ ꯑꯗꯒꯤ ꯊꯥꯒꯤꯀꯣ ꯗꯨꯀꯥꯟꯒꯤ ꯚꯔꯥꯁꯦ ꯁꯤꯁꯦ ꯂꯧꯈꯠꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯃꯥꯁꯦ ꯌꯥꯝ ꯇꯧꯋꯦ ꯗꯨꯀꯥꯟꯗꯅ ꯃꯥꯁꯦ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯅꯤ ꯃꯥꯒꯤ ꯎꯔꯤꯕ ꯐꯤꯕꯝꯗꯣ ꯎꯔꯒ ꯆꯠꯈꯤꯕ ꯑꯃ ꯑꯗꯣ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗꯅꯀꯣ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯄꯨꯅꯤꯅ ꯑꯗꯨꯝ ꯂꯩꯖꯔꯤꯅꯀꯣ ꯁꯤꯗꯒꯤ ꯃꯥꯁꯦ ꯗꯨꯀꯥꯟꯗ ꯑꯌꯥꯝꯕ ꯄꯣꯊꯥꯏ ꯍꯥꯏ ꯃꯥꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦꯀꯣ ꯁꯤꯒ ꯃꯔꯛ ꯃꯔꯛꯇ ꯄꯨꯟꯕ ꯃꯣꯏ ꯏꯃꯨꯡꯗ ꯆꯠꯂꯒ ꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯑꯒꯀꯣ ꯅꯪ ꯊꯕꯛ ꯁꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅꯒ ꯏꯟꯁꯥꯡꯒ ꯑꯍꯥꯎꯕ ꯑꯃꯒ ꯂꯩꯔꯒ ꯃꯃꯥꯟꯅꯕꯗꯨꯒ ꯆꯠꯄ ꯑꯗꯩ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅꯤꯅꯀꯣ ꯍꯤꯗꯥꯛꯁꯦ ꯈꯔ ꯈꯔ ꯄꯥꯏꯕ ꯍꯧꯋꯦ ꯇꯦꯁ ꯇꯧꯁꯦ ꯀꯥꯏꯅꯒꯀꯣ ꯃꯥꯅ ꯇꯝꯕꯤꯕꯅꯤ ꯍꯥꯏ ꯃꯃꯥꯟꯅꯕꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇꯦ ꯃꯥꯅ ꯇꯝꯕꯤꯕꯅꯤ ꯍꯥꯏ ꯃꯃꯥꯟꯅꯕꯁꯤꯗꯀꯣ ꯇꯝꯕꯤꯔꯒ ꯈꯔ ꯈꯔ ꯁꯨꯃꯥꯏꯅ ꯂꯦꯜꯂꯛꯑꯦ ꯂꯦꯜꯂꯒ ꯃꯥꯁꯦ ꯆꯍꯤꯁꯦ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯅꯕꯅ ꯍꯥꯏꯔꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯇꯁꯦꯡꯅ ꯅꯨꯄꯤ ꯊꯤꯕꯗꯤ ꯋꯥꯏꯗꯅꯀꯣ ꯅꯨꯄꯤ ꯊꯤꯕꯁꯤ ꯋꯥꯕꯁꯤꯗ ꯃꯥꯅ ꯉꯁꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕ ꯅꯨꯄꯤꯗꯣ ꯃꯥꯁे ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅ ꯄꯥꯎ ꯇꯥꯏ ꯍꯥꯏ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥ ꯈꯪꯗꯅꯅꯦ ꯊꯥꯕꯜ ꯐꯔ ꯑꯍꯤꯡꯁꯤꯗ ꯌꯥꯝ ꯀꯞꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯈꯤ ꯍꯥꯏ ꯍꯦꯛ ꯍꯦꯛ ꯂꯥꯎꯅꯒꯀꯣ ꯃꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇꯀꯣ ꯁꯤꯗꯒ ꯃꯥꯅ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯃꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯇꯝ ꯀꯣ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯍꯪꯒꯥꯝ ꯃꯄꯥꯟꯒ ꯁꯥꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯊꯥꯕꯜꯅꯒ ꯐꯨꯊꯔꯛꯄꯒꯤ ꯐꯖꯕꯅꯦ ꯍꯪꯒꯥꯝ ꯃꯄꯥꯟꯗꯨꯅꯒ ꯐꯖꯕꯅꯦꯀꯣ ꯃꯥꯅ ꯈꯟꯖꯒꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯅꯣꯏ ꯈꯨꯗꯤꯡꯃꯛ ꯐꯖꯩ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯟꯁꯦ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯑꯦ ꯑꯗꯣ ꯃꯥꯅ ꯏꯁꯣꯔꯗ ꯋꯥꯔꯧꯋꯦ ꯍꯥꯏꯕ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯁꯦꯝꯕꯤꯔꯝꯃꯤꯅꯣꯅ ꯑꯩ ꯁꯛ ꯊꯤꯁꯅꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯐꯤꯕꯝꯁꯦ ꯈꯤꯇꯪ ꯆꯥꯍꯜꯂꯝꯕꯗꯤ ꯀꯔꯤ ꯀꯥꯏ ꯅꯣꯏ ꯈꯨꯗꯤꯡꯃꯛꯅ ꯐꯖꯅ ꯂꯩꯔꯒ ꯑꯩꯕꯨꯅ ꯀꯩꯗꯧꯕꯒꯤ ꯊꯤꯍꯟꯕꯤꯔꯝꯃꯤꯅꯣꯅ ꯃꯥꯅ ꯏꯁꯣꯔꯁꯤꯗ ꯋꯥꯔꯧꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯩ ꯌꯥꯏ ꯃꯥꯅ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯗꯣ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯦꯅ ꯄꯥꯎ ꯇꯥꯕꯗꯒꯤꯀꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯑꯍꯤꯡ ꯑꯍꯤꯡꯀꯣ ꯑꯗꯨꯝ ꯊꯥꯕꯜꯁꯦ ꯌꯦꯡꯉꯦꯌꯦ ꯐꯖꯩ ꯍꯥꯏ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏ ꯃꯥꯅꯗꯤ ꯍꯥꯏꯕꯀꯣ ꯑꯋꯥꯕ ꯃꯤꯅꯗꯤ ꯋꯥꯔꯒ ꯊꯕꯛ ꯁꯨꯖꯕ ꯅꯣꯝꯖꯕ ꯃꯤꯅꯗꯤ ꯑꯍꯤꯡꯒꯤ ꯐꯖꯕꯁꯦ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯃꯥꯅ ꯃꯣꯏꯕꯨ ꯍꯟꯗꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯊꯕꯛꯇꯣ ꯋꯥꯅ ꯁꯨꯔꯕꯅꯤꯅ ꯑꯍꯤꯡ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯒꯅꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯇꯨꯝꯃꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯨꯠꯇ ꯁꯦꯜ ꯅꯨꯡ ꯋꯥꯠꯇ꯭ꯔꯁꯨ ꯄꯨꯟꯁꯤꯗ ꯊꯃꯣꯏꯗ ꯅꯥꯕ ꯆꯩꯅꯥꯅꯤꯅꯅꯦꯀꯣ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯐꯝꯃꯒ ꯂꯩ ꯑꯍꯤꯡꯒꯤ ꯐꯖꯕꯁꯤꯗꯤ ꯃꯄꯥꯟ ꯅꯥꯏꯗꯦ ꯁꯔꯒꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯁꯦ ꯁꯤꯔꯀꯥꯟꯗ
ꯅꯣꯔꯣꯛꯇ ꯆꯠꯄ ꯍꯥꯏꯕ ꯑꯃ ꯁꯔꯒꯗ ꯆꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯥꯅ ꯈꯟꯖꯩ ꯁꯔꯒꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯑꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯜꯂꯤ ꯍꯩꯈꯥ ꯃꯄꯥꯟ ꯑꯁ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯐꯖꯕ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯔꯒ ꯃꯥꯁꯦ ꯑꯍꯤꯡ ꯀꯌꯥ ꯀꯌꯥ ꯇꯨꯝꯗꯅꯀꯣ ꯃꯥꯒꯤꯗꯃꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯗꯨꯝ ꯀꯞꯈꯤ ꯍꯥꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯁꯦ ꯆꯠꯂꯝꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯇꯣꯏꯅ ꯆꯠꯂꯝꯕꯗꯣ ꯃꯥꯁꯦ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯕꯅꯤꯅ ꯀꯥꯏꯅ ꯈꯟꯕ ꯃꯃꯥꯟꯅꯕꯁꯤꯅꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣꯅ ꯑꯗꯣ ꯌꯨ ꯊꯛꯄꯁꯤꯗꯤ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯊꯛꯄꯁꯤꯗꯤ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯀꯌꯥ ꯄꯥꯝꯗꯕꯅꯤꯅꯀꯣ ꯑꯁ ꯑꯩꯅꯒ ꯍꯧꯔꯒ ꯀꯣꯏꯊꯛ ꯊꯛꯄ ꯃꯥꯟꯈꯤꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯥꯁꯦ ꯇꯣꯏꯅ ꯇꯣꯏꯅꯗꯤ ꯆꯠꯇ꯭ꯔꯦ ꯃꯃꯥꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯒꯦꯅ ꯈꯜꯂꯦ ꯁꯤꯗ ꯌꯥꯝ ꯐꯕ ꯑꯃꯅꯀꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄꯤꯛꯏꯉꯩꯗꯤ ꯇꯤꯟꯅꯔꯛꯄꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨꯀꯣ ꯑꯩ ꯅꯨꯄꯤ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯀꯣ ꯍꯥꯏꯔꯒ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯊꯤꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏ ꯁꯤꯗꯒꯤ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯅꯕ ꯅꯨꯄꯤꯁꯦ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯦ ꯃꯃꯥꯁꯤꯅ ꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯐꯪꯉꯦ ꯅꯨꯄꯤꯁꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯥꯇꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏ ꯄꯥꯎ ꯇꯥꯕꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕ ꯎꯅꯕ ꯆꯠꯂꯦ ꯃꯥꯒ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗꯀꯣ ꯃꯥꯒ ꯌꯥꯝ ꯂꯨ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯦ ꯃꯥꯒ ꯄꯨꯔꯒ ꯆꯠꯂꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗꯀꯣ ꯐꯖꯗꯦ ꯃꯁꯛ ꯀꯩꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯒꯁꯦ ꯃꯨꯔꯒ ꯃꯁꯝ ꯃꯅꯥꯒꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯐꯥꯇꯛꯀ ꯇꯧꯔꯒ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏ ꯃꯥꯅ ꯐꯔꯦꯗ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯔꯕꯅꯤ ꯃꯥꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯞ ꯆꯥꯔꯕꯅꯤ ꯑꯩꯉꯣꯟꯗ ꯌꯥꯕꯤꯔꯛꯏꯁꯤꯕꯣ ꯀꯥꯏꯅ ꯈꯟꯒꯦ ꯃꯥꯅ ꯑꯆꯥꯄꯣꯠꯀꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯣꯏ ꯏꯃꯨꯡꯁꯦ ꯋꯥꯏꯑꯦꯅ ꯀꯣ ꯋꯥꯔꯤꯗ ꯃꯃꯥꯅ ꯀꯩꯅ ꯇꯝꯕꯗꯩ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯆꯪꯒꯦ ꯍꯥꯏ ꯀꯨꯏꯅꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯗꯦ ꯍꯥꯏ ꯐꯣꯟ ꯋꯥꯔꯤꯗꯤ ꯁꯤꯗꯩꯁꯤꯗ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯣ ꯅꯨꯄꯤꯁꯤꯗꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯟꯒꯗꯕꯀꯣ ꯅꯨꯄꯤꯁꯤꯗ ꯍꯪꯉꯦ ꯍꯥꯏ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯌꯥꯔꯛꯏꯅꯣ ꯈꯣꯠꯂꯛꯏꯅോ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯈꯣꯠꯂꯤ ꯑꯩꯉꯣꯟꯗꯗꯤ ꯉꯁꯤꯐꯥꯎꯗ ꯅꯨꯄꯤ ꯑꯃꯇꯁꯨ ꯀꯣꯏꯅꯔꯛꯇꯦ ꯈꯣꯠꯂꯛꯇꯦ ꯀꯥꯏꯅꯀꯣ ꯋꯥꯔꯤ ꯇꯧꯔꯦ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯨꯄꯤꯁꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯃꯁꯛ ꯐꯖꯕ ꯑꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯨꯝꯕꯤꯁꯦ ꯀꯩꯁꯨ ꯄꯥꯝꯕꯤꯗꯕ ꯃꯥꯜꯂꯤꯗ ꯈꯣꯠꯄ ꯃꯥꯜꯂꯤꯗꯅ ꯍꯥꯏꯔꯛꯄꯗꯤ ꯃꯥꯅꯁꯨ ꯑꯩꯗꯧꯅ ꯅꯪꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯦꯅ ꯈꯟꯕꯗꯒꯤ ꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ ꯀꯨꯏꯗꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇꯗꯀꯣ ꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯒꯁꯦ ꯑꯃꯨꯛ ꯄꯤꯔꯤꯅꯤ ꯅꯪꯒꯤ ꯁꯅꯥ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯛꯑꯣ ꯀꯥꯏꯅꯒꯀꯣ ꯁꯤꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯒꯤ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯃꯌꯥꯝꯅꯒ ꯂꯛꯅꯩ ꯍꯥꯏ ꯅꯨꯄꯤ ꯃꯇꯨꯡꯗꯒꯤ ꯍꯦꯟꯗ꯭ꯔꯦ ꯀꯥꯏꯅ ꯃꯥꯁꯨ ꯏꯀꯥꯏꯕ ꯐꯥꯎꯋꯦ ꯍꯥꯏꯕꯀꯣ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗ ꯋꯥꯍꯩꯁꯦ ꯅꯣꯏꯗꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄꯗꯒꯤ ꯍꯥꯏꯖꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤ ꯑꯃꯒ ꯅꯛꯁꯟꯅꯅ ꯂꯩꯕꯁꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯦꯀꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯅꯨꯡꯁꯤꯕꯁꯦ ꯄꯥꯊꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯕꯗꯩ ꯃꯌꯥꯝꯅꯒ ꯍꯥꯏꯅꯕꯗꯣ ꯃꯥꯁꯦ ꯈꯤꯇꯪ ꯏꯀꯥꯏꯗꯅꯀꯣ ꯌꯥꯝ ꯋꯥꯅꯒ ꯂꯦꯟꯒꯦ ꯗꯨꯀꯥꯟꯒꯁꯦ ꯀꯩꯝꯇ ꯆꯠꯅꯤꯡꯗꯦ ꯃꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯤꯡꯗꯅ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯊꯣꯔꯛꯑꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯤꯁꯦ ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨꯒ ꯁꯤꯒꯗꯤ ꯈꯦꯠꯅꯔꯕꯅꯤ나 ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯅꯤꯡꯕ ꯑꯗꯒꯤ ꯀ꯭ꯔꯤꯝꯃꯛꯇ ꯑꯣꯏꯔꯣ ꯀꯩꯔꯣ ꯃꯥꯅ ꯇꯩꯅꯤꯡꯕꯀꯣ ꯈꯣꯠꯅꯤꯡꯕꯁꯦ ꯂꯣꯏꯅ ꯀꯣꯁꯃꯦꯇꯤꯛꯁꯦ ꯂꯣꯏꯅ ꯐꯪꯉꯦꯗꯅꯀꯣ ꯅꯨꯄꯤꯒꯤ ꯄꯩꯁꯥꯗꯣ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯁꯤꯗꯒꯤ ꯀꯦꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯩ ꯅꯨꯄꯤꯁꯦ ꯃꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯊꯣꯔꯛꯑꯦ ꯍꯥꯏꯕ ꯃꯄꯥꯝꯗꯒ ꯆꯠꯄꯁꯦ ꯑꯁ ꯀꯩꯅꯣ ꯅꯪꯗꯤ ꯅꯁꯛꯀ ꯗꯃꯥꯗ ꯐꯖꯊꯣꯔꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯕꯁꯤꯗꯀꯣ ꯃꯥꯅ ꯌꯥꯝ ꯄꯦꯟꯖꯈꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯐꯤꯕꯝꯃꯛ ꯆꯥꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦ ꯀꯥꯏꯅꯀꯣ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯄꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯨꯁꯥꯗꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏ ꯂꯩꯕꯥꯛꯀꯁꯦꯀꯣ ꯃꯥꯅ ꯅꯣꯛꯅꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯖꯗꯕꯗꯣ ꯀꯨꯇꯨꯀꯗꯥ ꯏꯁꯤꯡ ꯈꯔ ꯍꯩꯗꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏ ꯈꯔꯅ ꯀꯨꯠ ꯑꯗꯒꯤ ꯈꯔꯅ ꯀꯩꯅꯣ ꯇꯧ ꯑꯗꯒꯤ ꯊꯣꯡꯅꯥꯎꯒꯁꯦ ꯐꯖꯅ ꯄꯥꯟꯗꯕꯤ ꯄꯗꯥꯔꯒ ꯌꯥꯎꯗꯕꯤ ꯐꯤꯅꯒ ꯑꯩꯈꯣꯏꯒꯤ ꯏꯟꯅꯩꯕ ꯐꯤꯅꯒ ꯇꯔꯥ ꯑꯃꯗ ꯌꯦꯠꯁꯜꯂꯒ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯊꯣꯡꯗꯣ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯐꯤꯗꯨꯅ ꯈꯟꯖꯤꯜꯂꯒ ꯇꯨꯝꯕꯒꯤ ꯃꯑꯣꯡꯒꯁꯦ ꯑꯗꯨꯃꯥꯏꯅ ꯎꯏ ꯍꯥꯏ ꯃꯥꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯆꯠꯄꯁꯤꯗ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯏ ꯍꯥꯏꯌꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯃꯥ ꯂꯥꯛꯏꯅꯦ ꯀꯥꯏꯅ ꯐꯖꯅꯗꯤ ꯊꯣꯡꯕꯤꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯐꯖꯅ ꯊꯣꯡꯉꯁꯨ ꯃꯥꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯕꯗꯣ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯆꯤꯟꯖꯥꯛꯇꯣ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯌꯦ ꯃꯣꯔꯣꯛꯀꯁꯦ ꯐꯖꯅ ꯃꯣꯏꯒꯤ ꯈꯨꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡꯃꯛꯇ ꯊꯣꯡꯉꯁꯨ ꯆꯤꯔꯤꯅ ꯊꯣꯡꯗꯕ ꯑꯩꯈꯣꯏꯒꯤ
chicken thonge yen thonge kaina ga ko ising ka sem haijen ba mi lai hai ba gi dumaina ga toy hai ba mai se nokna ba din na te yamna khara khena ba do ko ma gi nupi se yam nungai na thambi na khan ba gi ma se nokchai hai ba ko thamoi da se gi laiminare ba matam sida madi chei khara yama bani na ko angak se yaw da bai tar angak se yaw da pista soiba kas de chei khara yam bai na khopai na mangon da ko kitang soiba male kholen hai ba dagi nupi se angak su oi bani na na ma se kaishu khanjan de hai ba ko adum yaw jarak sani da na yum pala bani na tongan na leinare ma se magi property se mama mapa na tokai na thambiri ma su nupi thira bani na segi ma su magi soidan na barom da hona basta kamaina tawrake hai matam sta magi nupi se sidi madi mioi ba se ko pen ban nai da ba hai ba ma lei ba dagi oiram gani na hai nupa sida ma se nupa koina ba hore Laishabi saragani mana koina si MPC da pai da ma se nupa ko dingi friend request thajal le ba adai mana ga hana ngaujagi ba nupa ko maga nushina maga mangon da inthoraki ba nupa hai dai ne sengna sida ga mana message ka thajalam bi nupa du naga hala amdaba ko mana hanjan thajami magi photo ga se thajanbi haidi ma se aduki matik nungai leire ma masak phasa thue kana ga maga hana koina ram nupa se mana haujalam bai tare sengna sise maini pisiam singba misu oide laila syam haiba misu oide banina mana taw aram thabak se phone se dum phak da mana thengna bajani da sidagi mana sauraga chei maini pis na dumai ahan ma thengna ma ma phui hai maini pis ma ta singna dum phui hai ko sauning bani mamai mami ta khang da ma thajalli dang khali ji kaina khot pa do maini pis na ga yam kap pa do ko to ma se nungai rakte hai ko o ai gi phibam ji na nang yam pelam da bayai ma hai se ai phibam sin nang yam pelam da ya du bu nang mauni pakhang lai sabi oiringai dai bani sumaina tawbuni hayo ai pen thoage du bu nang se ai gi nupi ni nang aina kyam yam na wa na thamme aina nang da kai na ning thungan da ba lare nang wakhal do phado na tari nang adum yum se thado ka chak kho yai ai war swana khang ho ge na hai ma jani da nupa sina nupi sina ai amu hana tawjar kholare hai di ma se mama mapa da suma hai de to mina lesson na gre segi mana saw da na hoi mai ga hai di matam krati adu mana hoi mai hai dare na ko nupi sina themaka drai nupi si kem harak ta mai tawum to bom to mangon da phura bani sa da nupi sina mangak thekalak pai tare ni adu mana oina theme ai saw bani no da phu bani ai nungai ta na to bani khot bani hai nupi sina ko yam na sawni bai mo upada ma nungai ta na ko sana ga sabi nupi nang sar no kholano na har ga sana ga thoin sabi ni de nupi sinum matai manaw ni na mu anjadare ko saw phare de segi khang kidre ma se magi nupi ki phone se mana pai ma matam sida chingna bam ta yaw kidre de mana su wakha santi orga leira kas na magi nupi ki lisa sidi last ta ko last hour da khang tu ni mi seng na ga haidi moi bani se prak mai nupi sina mo na minam ba se ko to ki matik thina minam be ha ba ko madi sona ka da phone se paisa da water bi phone se ama tonga na leira phone se chap mana ba ani leira da na mai na pai phone to ka chap mana ba phone lama pai ga mana lo na pai ga nupa se koiner ga madi somna kanda mai ni pana sa thokhe ngai da ai yum da chali ni aduga ai phane ki paisa thadari ni mapam lom da ko chawthok na ba phane ki paisa thadari ni har ga madi nupa se unari se laisabi saraga unaramba natte khoi mau ni khanga unaramba nupa sina karamba nupa no haiba matam sina nupa se makhal ani hom ni ma koinai unai ko sak una dana koina ba kangbu ma de sak una na koina basna khoi guli jaba nupa guli da fasana edik churaba nupa ma koina ba jani da moise kamaina khangna gi bano haiba matam mb da khangna ba jani nupa se masaka se ko mana thengna ba matam se masaka se adum phase ha yeng banungai nupa sina moi them tawre nupi se paisa pai khang bani na mawre su ai nang lo bangam ni khoni na hairaga paisa ga je hek lo paisa ka lo budi moi bani se mari se naksana budi aron mari se thamkhraba yumban mari se mau oi na ni ko hojiki nupi se wakhal phatha bangam da budi mana guli sa nupa singa yumban mari se thamme ma se yumban mari thamba dagi toina sumaina sum loina basida ma se khidang chingnar padagi nang handak napam sa toy male napam chalanu ga habse nupi sina sawkalakpi aina tawri nang na tawri ba thabak tu khakta na thabak la aisu isagi sel thong na ba panik thada bagi tawbani aduna toina chatpani seise nang na ngon yengjali je kai hino ga habi ma sawni na khana base nang de kem chu ko chadar na sagi phibam du yenga wanga ka khum e hoi mana su ngang ge ba nang ka shu wa de sti sumaina yum da dum ingna gyan tanan leyu haiba lehening bodo di no imung da toina mapam da chaladi mai wakhan da su mana khalubana mapam da paisa je ta sing mayam thaidu oboi khan paisa je pishala ga ko pisali paisa je ta
ꯂꯩꯔꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯠꯄꯅ ꯍꯦꯛꯇ ꯍꯦꯟꯕꯁꯦ ꯁꯥꯎꯗꯅ ꯅꯄꯥꯝꯗ ꯊꯩꯔ ꯈꯣꯠꯂꯤꯔ ꯀꯥꯏ ꯃꯥ ꯁꯥꯎꯅꯤꯡꯗꯅ ꯈꯔ ꯉꯥꯡꯉꯨꯏ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯤꯗ ꯅꯄꯥꯝꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏ ꯃꯄꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯦ ꯃꯥꯒꯤ ꯃꯄꯥꯝꯗꯩ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯄꯅꯤ ꯑꯩꯒꯤ ꯏꯄꯥꯝꯗꯩ ꯅꯄꯥꯝꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯄꯅꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯈꯤꯕ ꯄꯥꯎꯈꯨꯝꯅꯦ ꯍꯥꯏꯕ ꯅꯪ ꯅꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯖꯩꯗꯣ ꯍꯥꯏ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯅꯨꯄꯤꯃꯛꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯁꯤꯗ ꯑꯗꯩ ꯃꯥꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯅ ꯃꯥꯁꯦ ꯁꯥꯎꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯉꯥꯡꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤ나 ꯑꯉꯥꯡ ꯑꯝꯇꯪ ꯌꯥꯎꯔꯗꯤ ꯐꯒꯗꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣꯅ ꯃꯥꯁꯦ ꯈꯜꯂꯦ ꯁꯤꯗ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯦꯡꯕ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯀꯥꯏ ꯅꯨꯄꯤꯁꯦ ꯁꯥꯎꯔꯒ ꯆꯠꯈꯤ ꯃꯥꯅ ꯁꯥꯎꯔꯒ ꯆꯠꯈꯤꯁꯤꯅ ꯅꯨꯄꯤꯁꯤꯅꯀꯣ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯦ ꯈꯔ ꯎꯔꯒ ꯃꯥꯗꯤ ꯅꯨꯄꯥꯁꯦ ꯄꯥꯝꯃꯛꯇꯕꯖꯥꯠꯅꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯐꯤꯕꯝ ꯆꯥꯗꯕꯅꯤꯅ ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗ ꯀꯃꯥꯏ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯇꯣꯏꯅꯣ ꯈꯜꯂꯒ ꯑꯩ ꯑꯇꯣꯞꯄ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯃꯗꯀꯣ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯖꯔꯒꯦꯅ ꯃꯥꯗꯤ ꯒꯨꯂꯤ ꯆꯥꯕ ꯅꯨꯄꯥꯁꯤꯒ ꯆꯞ ꯌꯨꯡꯅ ꯃꯉꯣꯟꯗ ꯌꯨꯝꯁꯦ ꯄꯥꯜꯂꯒ ꯂꯩꯔꯒꯦꯅ ꯅꯨꯄꯤꯁꯤꯅ ꯈꯟꯈꯤꯕꯖꯥꯠꯅꯤꯗ ꯑꯗꯩ ꯈꯠꯅꯔ ꯁꯥꯎꯅ ꯇꯧꯔꯒ ꯄꯩꯁꯥꯒꯁꯦ ꯌꯥꯝꯃꯤ ꯍꯥꯏ ꯄꯨꯈꯤꯕꯁꯦ ꯃꯥꯗꯤ ꯊꯥꯖꯗꯅꯀꯣ ꯃꯉꯣꯟꯗ ꯄꯩꯁꯥ ꯁꯤꯟꯅꯕ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯔꯒ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯄꯥꯝꯗ ꯂꯩꯔꯝꯃꯗꯤ ꯃꯥꯁꯦ ꯂꯧꯕꯤꯔꯒꯦꯅ ꯈꯟꯕ ꯃꯥꯁꯦ ꯆꯦꯟꯈꯔꯦꯅ ꯄꯥꯎ ꯇꯥꯔꯛꯑꯦꯕ ꯆꯦꯟꯕꯗꯩ ꯅꯨꯄꯥꯁꯦ ꯊꯤꯒꯠꯄ ꯀꯥꯟꯁꯤꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤ ꯐꯖꯅ ꯁꯨꯠꯇ ꯆꯥꯕ ꯃꯤꯅꯤ ꯄꯩꯁꯥꯁꯦ ꯍꯦꯛ ꯃꯥ ꯃꯈꯨꯠꯇ ꯄꯥꯏ ꯄꯩꯁꯥꯁꯦ ꯍꯦꯛ ꯂꯣꯏꯁꯤꯜꯂꯒꯅꯦ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯤꯔꯛꯗꯕꯅꯤ ꯈꯣꯠꯂꯗꯕꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯗꯤ ꯃꯧꯅꯤ ꯆꯦꯜꯂꯛꯏꯁꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯗꯤ ꯐꯅ ꯉꯥꯎꯁꯟꯅꯒꯦꯔ ꯐꯩꯒꯦꯔ ꯂꯥꯡꯒꯦꯔ ꯃꯤꯒꯤꯗꯤ ꯄꯥꯈꯪꯅꯤꯗꯣ ꯄꯥꯈꯪ ꯑꯃꯗ ꯃꯧ ꯑꯃꯅ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯪꯍꯟꯗ꯭ꯔꯕꯀꯣ ꯃꯥꯅ ꯑꯅꯤꯔꯛ ꯁꯨꯕ ꯆꯦꯟꯕ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯆꯪꯍꯟꯗ꯭ꯔꯦ ꯁꯤꯒꯤ ꯃꯣꯏꯁꯦ ꯚꯔꯥꯗ ꯂꯩꯔꯒ ꯍꯤꯡꯅꯕꯀꯣ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯣ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯑꯔꯩꯕ ꯄꯩꯁꯥꯗꯨꯅ ꯀꯥꯏꯊꯣꯛꯑꯒ ꯁꯨꯝ ꯑꯃꯗ ꯁꯨꯝ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯆꯥꯕ ꯑꯗꯒꯤ ꯅꯨꯄꯤꯁꯦ ꯉꯁꯥꯏ ꯐꯅꯦꯛꯀꯤ ꯀꯔꯕꯥꯔꯒ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯦ ꯁꯤꯒꯤ ꯃꯇꯝꯗ ꯁꯣꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯌꯥꯝ ꯋꯥꯒꯦ ꯍꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯦ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤꯗ ꯉꯁꯥꯏ ꯊꯦꯡꯉꯕ ꯑꯍꯤꯡ ꯃꯇꯝꯗ ꯊꯥꯕꯜ ꯌꯦꯡꯉꯒ ꯃꯥꯒꯤ ꯑꯋꯥ ꯄꯣꯊꯥꯕ ꯑꯁꯦ ꯁꯤꯅ ꯑꯣꯏ ꯍꯥꯏ ꯃꯥ ꯐꯔꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯐꯔꯦ ꯑꯩ ꯌꯨꯝꯁꯤꯗꯗꯤ ꯄꯥꯜꯂꯔꯣꯏ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯃ ꯂꯩꯔꯒꯦꯅ ꯃꯥꯁꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ ꯑꯗ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯗꯤꯀꯣ ꯃꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯥ ꯃꯁꯥꯅ ꯍꯥꯏꯖꯔꯛꯑꯦꯕ ꯑꯩꯉꯣꯟda ꯑꯩꯗꯧꯅ ꯐꯤꯕꯝ ꯆꯥꯗꯕꯤ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯝꯃꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯁꯦ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯗꯦꯅ ꯃꯥ ꯍꯥꯏꯌꯦꯕ ꯑꯩꯗꯧꯅ ꯐꯤꯕꯝ ꯆꯥꯗꯕꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯗꯤ ꯑꯩꯁꯦ ꯀꯩꯁꯨꯝꯇ ꯋꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯑꯍꯦꯟꯕ ꯑꯃꯗꯤ ꯄꯥꯝꯃꯤ ꯈꯤꯇꯪ ꯐꯖꯕ ꯍꯥꯏꯕꯗꯣ ꯄꯥꯝꯃꯕꯒꯤ ꯑꯩꯅ ꯋꯥꯖꯕꯅꯤ ꯑꯗꯨꯅ ꯑꯩ ꯋꯥꯖꯖꯅꯨꯅ ꯃꯥꯅ ꯈꯟꯒꯦ ꯍꯥꯏ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯈꯟꯕꯗꯩ ꯃꯥ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯄꯤꯁꯦ ꯁꯨꯝ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯅꯦ ꯃꯤꯑꯣꯏꯕꯁꯦ ꯑꯍꯦꯟꯕ ꯊꯤꯅꯕ ꯉꯥꯛꯇꯅꯤꯗꯅ ꯑꯍꯦꯟꯕ ꯊꯤꯔꯨꯕꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯔ ꯑꯩꯈꯣꯏ ꯄꯩꯁꯥ ꯁꯦꯜ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯁꯨꯝ ꯂꯣꯏꯁꯟꯕꯅꯤꯅ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯄꯩꯁꯥ ꯅꯨꯡ ꯀꯩꯗꯣ ꯂꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯕꯨ ꯂꯪꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗ ꯄꯨꯁꯟꯕꯁꯨ ꯅꯠꯇꯦ ꯚꯔꯥꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯚꯔꯥꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕꯗꯩ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯋꯥꯔꯕ ꯃꯇꯝꯗ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯉꯦ ꯃꯥꯅ ꯉꯁꯥꯏ ꯂꯪꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯕꯀꯣ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦꯅ ꯀꯞꯄꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯐꯖꯅ ꯊꯦꯝꯃꯤ ꯍꯥꯏꯀꯣ ꯂꯩꯃꯤꯟꯅꯕ ꯀꯧꯕꯅꯤꯅ ꯅꯪ ꯂꯥꯟꯗꯦꯗ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗꯅꯤ ꯑꯩ ꯀꯩꯁꯨꯝꯇ ꯁꯥꯎꯗꯦ ꯅꯪ ꯐꯖꯅ ꯌꯨꯝꯗꯣ ꯄꯥꯜꯂꯒ ꯂꯩꯔꯕ ꯅꯠꯇ꯭ꯔꯣꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯊꯣꯔꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯥꯁꯦ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯒ ꯀꯂꯛꯁꯨ ꯄꯦꯜꯂꯤ ꯊꯃꯣꯏꯗꯗꯤ ꯀꯂꯛ ꯄꯦꯟꯕ ꯐꯥꯎꯋꯦꯅ ꯑꯗꯩ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯂꯧꯁꯟꯒꯦꯗꯤ ꯃꯥ ꯈꯟꯗ꯭ꯔꯦ ꯅꯨꯡꯁꯤ ꯂꯩꯃꯤꯟꯅꯔꯝꯃꯕꯅꯤꯅ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯩꯕꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯧꯁꯜꯂꯨꯔꯒꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯏꯗꯅꯀꯣ ꯃꯥꯁꯨ ꯋꯥꯈꯜꯁꯤꯗ ꯈꯟꯕꯗꯩ ꯃꯥ ꯅꯨꯄꯤꯁꯦ ꯂꯧꯁꯟꯒꯦꯗꯤ ꯁꯨꯛꯈꯟ ꯈꯟꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯂꯥꯛꯀꯦ ꯑꯩ ꯂꯥꯟꯖꯔꯦ ꯈꯣꯠꯂꯦꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ ꯅꯪꯅ ꯆꯠꯂꯨꯔꯤꯗꯣ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ ꯑꯩ ꯅꯪꯕꯨ ꯃꯃꯥꯡꯗꯁꯨ ꯉꯥꯛꯄꯤꯈ꯭ರೆ ꯐꯔꯦꯅꯦ ꯏꯆꯥ ꯑꯃ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯣꯏꯗꯤ ꯑꯩ ꯈꯨꯗꯤꯡꯃꯛꯇꯣ ꯉꯥꯛꯄꯤꯔꯒꯦꯅ ꯈꯜꯂꯒꯦ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕꯁꯨ ꯅꯠꯇꯕꯅꯤꯅ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣꯗ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯍꯥꯏꯒꯦ ꯌꯥꯏ ꯀꯩꯁꯨꯝꯇ ꯍꯛꯆꯥꯡꯒꯤꯀꯣ ꯀꯌꯥꯠꯁꯦ ꯀꯩꯁꯨꯝꯇ ꯁꯣꯏꯗꯕ ꯅꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯖꯈꯣꯗ ꯃꯥ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯃꯌꯨꯝꯒꯤ ꯃꯤꯁꯤꯅ ꯃꯥꯁꯦ ꯅꯧꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯨꯛ ꯁꯤꯟꯕꯤꯔꯦ ꯃꯥꯅꯗꯤ ꯍꯥꯏ ꯃꯃꯥꯁꯤꯗ
Ima ay yum paningdreda ay fibamsigana mamasina hai Manipur asuk sana lebak Manipur asuk chawbasitabu nupi afaba kaidobagi leiramoidoino na sumain tawdana magi nupi amuk koithi amuk thiba hawraebko adu nupi se leire nupi se ahum mari ne thokleise mase amam toina chalaga unai haibko unabasida magi adum hek hawbaga ko maka imta haidi nupi mana wari sanaba hakthengna na mamai onjanaraga wari sanaba se nupi mari ne mabu ubada hawdana chenge taw nupi se yaw haibko sengna haraga nupi agang ne hai kawba ngamde hai matawdu uraga ta nuksi haibko nupi sidi khangsadaba jaina magi phibamse ko hapeti haraga musu imungsi wabadagi yum palo nungaiba imungda leiradi ko chanabi ama oye khogi Manipur sida ko nupi se yamna waragadi nupa se khara han ko ahalamana haina singnabada si chanabi ni ko yum phajana pankhibasu yawi ahaldaga lehendana ko nupi se ki pusi se pra ka thoki bai tare ni sumaina tawbusu yawi dina sugumbo oibajani da thengna bakasida ne nupa se hojiki nupa se ubado ko hojiki nupi macha se ko hawdana chenge tawi adumana ngai kho wari di kitang sanagi se nang ai nonda kemta tawroi nang kemta pakhakanu ibe makai ma phajana haibi haiba ko de nupi se ko na nok thoraga ai do nang nasak to ubado ne nok nabadi nati ai do kija boy kai boy to bogi ni sauno na haiba jani da ma saude ibani ai nonda nusi su hairoi ai nang bulauge su hairoi ada nang sumaina ai unau haise kanana hairakpuno kholakpuno gana mase hangtoi haiba ko da khoi indom jamana sumaina hairakpani unau hana de akhoi mungse wabas da ko akhoi di adum sengna hairame hai nupi sina akhoi di akhoi baba do yu yam ta akhoi manga su yam khatnei ada ai ga koinariba nusinaba nupana su ko nusinare aduga akhoi mungsi phibamse khangbasida hai tare ne khun thangna bajani da akhoi mungi phibamse khangbasida mamana pamdana ibani to kainare desidagi khangnau paisa yam pai degi khitang budi li haibu da ai khangna balak pani ado ai do adum yare da kaina ga hai ko yam thamoi sing thai jari sini sumai hai ga thamni natra sumai ga hai ko ma se nok su noi hai andama paisa ga pibiram hai di machala moina pibiram bai tai adu thamoi sing na ingonda ai se pamde khote na mai punsi wari do hairak pa ingonda bo ina ichal oina kaidobai khaloi doino nang kai ko man paisa khar pibirame haibu ko nang leningbam leiraga ko leyu ado phajana ngantana yum panthokanu ima bagi ne seba tawraga tasengna ne babana ngausanarazu na magi mateng pangaga matik chaba nupa khalaga leyu ko gaina dumaina ga haina gi bajawi hai degi yamna ko nupi mari thengna basida da aduma yakhredana nupi amasna kamai tawge da koi yamna haipa saba hai tare ne yamna kak lawdo khangbra chahi yam lirabadi natte bado haipa saba khotpa ko ade monda di dum leining bai mong di utpa ko leidi leidora ba hai tare ne leirasu yare di khalaga leining dabagi yamna adagi mogi imungse ware haina su wari tawning da bai tare yamna wada basu masasi yamna khoi yamna kaino tawdo yam pongjabado adumaina oi haiba ko thengdabase ma sakjam nusi da bai da sadam ne ego je ta full da yauza bai tare ne ego je yam wangba nupi hai tare ne masase ai matik chadaba nangama aina unabi yam pharabani aise matik chadaba bi manatte kaina ga wangang sangang ga se ko adumaina ga ngangning bai tap ta ga taw hai masu kaksan bine ye hojiki nupa se hoi ai phibam jade khange du mina kaksala di ko aisu ne kaina khala kaksan na bine ko mathang amu unabasina ko sina pang bi hai tare ne yam pang bi cham jabi hai tare ne adama se sum jahi je yam salak pajani da yam salak padagi amabu phangadi yare na khan bai tare ne tasing paisa ga pai phibam ga yengaroi da kaina khan ba nupi si nupi cham jaba nupi sina manang pam da hojiki nupa sina simagi asoi bani hai ba ai su miyoi bani adu ai phibam su chade ai khangi adu taibang miyoi bai lai su isana pam hai bam leitana ma doina pam de da ma si mana pam de tuga mari shubi thengna base sisna bana indom sa kau yarani haidi aduki mati li rawai tar indom sa kau yani chahi dam khena yeng bod mamai ka se khui hai ko do ada kamai to ge da ma se yum pa hawdra ma su paisa nu sa se wat pa imung dina ti paisa ka se mem ma sa yoina ko lai sa bi khara li ra bani na paisa do dum atopa da haidok tabina paisa yam pai ba do ma se sum leiba nungarak ta bai tai mayum du da khoi sum li sala paisa sum pai ga season abam leitradi kanabam khangde da kaina ga yum palage da kaina ga khalak panu pi male haye ma se loina mak unaru re ko pamdre sai bu kamai to du no na ma se khalle khanba ya badi khalle yum ji bu panjira paloi shira na di ma se wakhal je dum khanjana jabado adum khalle
ꯑꯗ ꯐꯔꯦ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯒꯦꯅ ꯊꯦꯡꯅꯕ ꯃꯤ ꯂꯩꯔꯀꯥꯟꯗ ꯑꯩ ꯌꯨꯝꯁꯦ ꯄꯥꯜꯂꯒꯦꯗ ꯍꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥ ꯉꯁꯥꯏ ꯌꯨꯝ ꯄꯥꯜꯂꯝꯕ ꯅꯨꯄꯤꯗꯣ ꯈꯥꯏꯅꯔꯒ ꯂꯩꯈ꯭ꯔꯦ ꯊꯤꯔꯤ ꯍꯥꯏ ꯌꯥꯝ ꯀꯟꯅ ꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯟꯅ ꯊꯤꯔꯤꯌꯦ ꯃꯥꯅꯁꯨ ꯈꯔ ꯄꯥꯝꯖꯕ ꯑꯗꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯕ ꯊꯃꯣꯏ ꯁꯦꯡꯕꯁꯨ ꯃꯥ ꯄꯥꯝꯖꯩ ꯍꯥꯏꯕ ꯁꯦꯜꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯃꯥꯒꯤꯅ ꯍꯧꯖꯤꯛ ꯊꯤꯔꯤꯁꯤꯅ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤꯁꯦ ꯊꯤꯔꯤ ꯍꯥꯏꯌꯦ ꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯃꯇꯦꯛꯁꯦ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯀꯣ ꯑꯩꯅ ꯊꯝꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯍꯦꯟꯕꯁꯦ ꯂꯣꯏꯅ ꯄꯥꯝꯃꯤꯗꯅꯀꯣ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕꯁꯦ ꯂꯣꯏꯅ ꯄꯥꯝꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯥꯏ ꯃꯥꯅ ꯂꯧꯔꯒ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤꯁꯦꯀꯣ ꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯜꯂꯤ ꯃꯥ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯔꯨꯕ ꯉꯝꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯆꯠꯆꯈꯤꯕ ꯑꯣꯏꯔꯝꯅꯦꯕ ꯑꯗꯨꯕꯨ ꯐꯤꯕꯝ ꯆꯥꯗꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯕꯁꯦ ꯆꯨꯝꯗꯦꯗ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯝꯇ ꯁꯣꯏꯗꯕꯤꯗ ꯑꯗꯒꯤ ꯀꯩꯝꯇ ꯑꯋꯥꯠꯄ ꯂꯩꯇꯕꯤꯗꯀꯣ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯂꯩꯅꯤꯡꯉꯤꯅꯦꯕꯀꯣ ꯃꯣꯏꯒꯤꯁꯨ ꯑꯋꯥꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯣꯏꯒꯨꯝꯕ ꯃꯤꯁꯦ ꯎꯔꯀꯥꯟꯗꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯕꯤꯗꯕ ꯏꯟꯈꯠꯂꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯣ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯣꯀꯣ ꯇꯁꯦꯡꯅ ꯅꯣꯏꯗꯤ ꯃꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ ꯀꯥꯏꯅꯒ ꯈꯟꯊꯕ ꯉꯝꯗꯕꯅꯤ ꯑꯗꯣ ꯈꯟꯊꯕ ꯉꯝꯗꯕꯗꯣꯀꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒꯗꯤ ꯈꯟꯊꯧ ꯐꯤꯕꯝ ꯆꯥꯗꯕ ꯃꯤ ꯎꯔꯗꯤ ꯍꯥꯟꯅ ꯅꯣꯛꯁꯟꯒꯅꯨ ꯍꯥꯟꯅ ꯀꯔꯦꯝꯅꯕꯤꯒꯅꯨ ꯐꯖꯅ ꯃꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯑꯣꯡꯗ ꯕꯦꯕꯥꯔ ꯇꯧ ꯅꯪꯅ ꯄꯥꯝꯗꯕꯗꯨꯗꯤ ꯑꯃꯅꯤꯗꯅ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯕꯦꯕꯥꯔ ꯇꯧꯕꯤꯕꯁꯦ ꯁꯦꯜ ꯇꯤꯡꯕ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯅꯣꯜꯂꯛꯄ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯁꯦꯜ ꯇꯤꯡꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯃꯤ ꯑꯃꯗ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯅꯦ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯍꯔꯥꯎꯕꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯅꯁꯥꯅꯅꯦ ꯑꯐꯕ ꯊꯕꯛꯇꯣ ꯇꯧꯔꯀꯥꯟꯗ ꯈꯪꯒꯅꯦꯕ ꯅꯣꯏ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯑꯗꯨꯃꯥꯏꯅ ꯁꯣꯏꯈꯤꯕ ꯌꯥꯎꯗꯅꯕꯅ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯕꯅꯤ ꯏꯟꯈꯠꯂꯛꯄ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯅꯣꯏꯗ ꯄꯤꯖꯕꯅꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ